ꯑꯍꯥꯟꯕꯃꯛꯇꯗ ngasi All Entertainment Manipur YouTube channel na mayam bo mohan na taramna okchari. Channel asina wari da natana haurakliba satra sing amadi maiti aikhoigi thaina ngaidagi hauna chatnaraklaba pauro poktak sing kharadang mayamgi mafamda khudol tamjari. Maru oina mahairoi singi education purpose ki oina semjabani soikiba yaurabasu mayamna ngakpigani. Ahanbada atumba nongsagi khayata sajina kaidaunungdasu sanglakte. Pautak asibu aikoina irai laina hairabada sudrabadi sadre haibani. Masibu aikoina English ta haige hairabadi he does not work, neither shall he eat haibani. Anisuba pautak ta uchek asawbana mahum chaungna sai aduga apikpana pikna sai. Pautak asibu aikoina irai laina hairabada masa masagi leizaba thaki matungina thabak tauba haibani. Masibu aikoina English ta haige hairabadi to eat his or her own haigadabni. Aikoina hairibasing asi khaktamangna sumgani haiba leite. Aikoina lairektagi thengnajarakpasing adubu mayamda share tawjabani. Makhatana humsubada urokna lining kallaga uchuk oli. Pautak asibu aikoina irai laina hairabada ningbu ninglabadi thoklaba ama lai. Masibu aikoina English ta manaba wahaida where there is a will there is a way haibani. Mari subada aikoi maitaina toina hainaba wahaini kai kiduna chelaga saom ongnai pautak asibu aikoina irai laina hairabada khudong thiba ama nanthokna ba thaibada atopa khudong thiba aman thengnaba haibani. Masibu aikoina English ki manaba wahaida haige hairabadi running away from one problem and getting into another trouble haigani. Manga subada kaigi mapal napi natang napi gi mapal kai natang. Pautak asibu aikoina irai laina hairabada amaga angamba mateng pangnaba haibani. Masibu aikoina English ki manaba wahaida hairabadi help one another for everyone's welfare haigani.